ꯊꯣꯟꯈꯤꯕꯒꯤ ꯋꯥꯔꯤ ꯈ꯭ꯔꯤꯁꯇꯒꯤ 15 ꯁꯨꯕ ꯁꯇꯥꯞꯇꯤꯗ ꯀꯧꯕ ꯂꯛꯂꯤ ꯁꯣꯛꯇ ꯄꯣꯡ ꯅꯤꯡꯊꯧ ꯁꯣꯛꯄꯥ ꯈꯣꯜꯂꯣꯡꯅ ꯁꯤꯔꯕꯗ ꯃꯆꯥꯅꯤꯄꯥ ꯈꯦꯈꯣꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏ꯫ ꯄꯣꯡ ꯂꯩꯄꯥꯛꯇ ꯁꯣꯛꯄꯥ ꯈꯦꯈꯣꯝꯕꯅ ꯄꯥꯟꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯧꯈꯣꯝꯕꯅ ꯄꯣꯛꯄ ꯃꯩꯗꯤꯡꯉꯨ ꯀ꯭ꯌꯥꯝꯕꯅ ꯄꯥꯜꯂꯤ꯫ ꯂꯩꯄꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯑꯅꯤ ꯑꯁꯤꯒꯤ ꯆꯥꯟꯅꯕ ꯃꯆꯥꯅ ꯑꯃꯁꯨꯡ ꯂꯩꯄꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯃꯤ ꯑꯃꯅ ꯑꯃꯗ ꯊꯥꯅꯈꯤꯕꯒꯤ ꯋꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗ ꯏꯗꯨꯅ ꯂꯩꯔꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯋꯥꯔꯤꯅꯔꯤ꯫ ꯃꯩꯗꯤꯡꯉꯨ ꯀ꯭ꯌꯥꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯆꯍꯤ 3 ꯁꯨꯔꯕꯗ ꯈ꯭ꯔꯤꯁꯇꯥꯕꯇ 1900 ꯄꯣꯡ ꯅꯤꯡꯊꯧ ꯆꯧꯄꯥ ꯈꯦꯈꯣꯝꯕꯒ ꯃꯩꯇꯩ ꯅꯤꯡꯊꯧ ꯀ꯭ꯌꯥꯝꯕꯒ ꯑꯋꯥ ꯂꯩꯕꯥꯛꯇ ꯂꯥꯟꯗꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯁꯛꯅꯩ꯫ ꯀꯔꯝꯕ ꯃꯇꯝꯗ ꯑꯋꯥꯗ ꯂꯥꯟꯗꯥꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯕꯗ ꯈꯣꯡꯒꯨꯝ ꯃꯦꯂꯩ ꯄꯥꯝꯕꯤ ꯑꯃ ꯐꯨꯛꯇꯨꯅ ꯇꯪꯈꯥꯏ ꯌꯦꯟꯅꯩ꯫ ꯂꯩ ꯑꯁꯤꯅ ꯈꯨꯃꯨ ꯍꯨꯟꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯥꯏꯄꯥꯛꯇ ꯍꯟꯅꯔꯛꯂꯦ꯫ ꯂꯝꯗꯥ ꯊꯥ ꯌꯧꯔꯕꯗ ꯄꯣꯡ ꯂꯩꯕꯥꯛꯇꯤ ꯎꯟ ꯇꯥꯗꯕꯅꯤꯅ ꯈꯣꯡꯒꯨꯝ ꯃꯦꯂꯩ ꯑꯗꯨ ꯁꯥꯠꯂꯗꯨꯅ ꯄꯣꯡ ꯅꯤꯡꯊꯧꯗꯤ ꯃꯥꯒꯤ ꯇꯦꯡꯒꯣꯜꯒ ꯂꯣꯏꯅꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯄꯨꯈꯤꯕ ꯈꯣꯡꯒꯨꯝ ꯃꯦꯂꯩ ꯑꯗꯨꯗꯤ ꯈꯨꯃꯨ ꯍꯨꯟꯗ꯭ꯔꯤꯕꯅꯤꯅ ꯃꯩꯇꯩꯁꯤꯡꯗꯤ ꯂꯥꯛꯇꯔꯦ꯫ ꯄꯣꯡꯅꯗꯤ ꯃꯩꯇꯩ ꯑꯁꯤ ꯍꯥꯏꯅꯕ ꯁꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯊꯥ ꯑꯃ ꯆꯣꯟꯊꯔꯒ ꯁꯖꯤꯕꯨ ꯊꯥꯗ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯄꯨꯈꯤꯕ ꯈꯣꯡꯒꯨꯝ ꯃꯦꯂꯩ ꯑꯗꯨ ꯈꯨꯃꯨ ꯍꯨꯜꯂꯗꯨꯅ ꯃꯩꯗꯤꯡꯉꯨ ꯀ꯭ꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯦꯞꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯄꯗ ꯄꯣꯡꯅ ꯃꯩꯇꯩ ꯂꯥꯛꯇ꯭ꯔꯦ ꯍꯜꯂꯁꯤ ꯍꯥꯏꯅ ꯂꯥꯛꯄꯒ ꯂꯝꯕꯤꯗ ꯎꯅꯔꯦ꯫ ꯄꯣꯡ ꯅꯤꯡꯊꯧꯅ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯧ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯥꯛꯇꯕꯅꯣ ꯍꯥꯏꯔꯕꯗ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯂꯩꯗꯤ ꯍꯧꯖꯤꯛꯇ ꯈꯨꯃꯨ ꯍꯨꯜꯂꯤꯌꯦ ꯍꯥꯏꯔꯕꯗ ꯄꯣꯡ ꯅꯤꯡꯊꯧꯅ ꯍꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯂꯩꯕꯥꯛꯇꯤ ꯅꯤꯡꯊꯝ ꯀꯥꯝꯕꯤ ꯈꯥꯏꯕꯅ ꯑꯣꯏꯔꯦ ꯑꯩꯗꯤ ꯁꯥꯎꯗꯨꯅ ꯃꯩꯇꯩꯕꯨ ꯆꯩꯔꯨꯔꯦ ꯍꯥꯏꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯩꯇꯩꯗ ꯏꯇꯣꯜ ꯐꯥꯏꯕ ꯐꯅꯕ ꯄꯣꯡ ꯅꯤꯡꯊꯧꯅ ꯄꯣꯡꯍꯩꯇꯣꯟ ꯄꯨꯡꯗꯣꯟ ꯄꯤꯔꯛꯈꯤ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯄꯨꯡꯗꯣꯟꯕꯨ ꯊꯥꯏ ꯄꯣꯡꯅ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯡꯇꯣꯜ ꯍꯥꯏꯅ ꯈꯪꯅꯔꯤ꯫